Ton hoisu mayum yaura'e ꯃꯦꯝꯆꯥꯗꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕ ꯌꯨꯝꯒꯤ ꯐꯤꯕꯝ ꯎꯍꯧꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯩꯒꯤ ꯃꯈꯨꯟ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯃꯄꯤꯔ ꯆꯦꯜꯂꯛꯏ꯫ ꯌꯨꯝꯗꯨꯁꯨ ꯇꯣꯟꯅ ꯁꯣ ꯂꯣꯜꯂꯝꯕꯅꯤ꯫ ꯁꯣꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯍꯥꯏꯕꯁꯤꯇꯕꯨ ꯀꯌꯥꯝ ꯅꯥꯜꯂꯨꯅꯤ꯫ ꯆꯦꯛꯀꯤ ꯌꯨꯝꯁꯨ ꯅꯠꯇꯕꯅꯤꯅ ꯀꯥꯏꯔꯕ ꯇꯣꯏꯔꯕ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯃꯆꯤꯟ ꯈꯨꯝꯂꯒ ꯀꯞꯊꯣꯔꯛꯏ꯫ ꯖꯦꯛꯅ "ꯑꯁ ꯅꯣꯡꯖꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯆꯥꯏ ꯈꯨꯂꯩꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯁꯦ꯫ ꯑꯍꯟꯕ ꯉꯥꯛꯇ ꯂꯩꯊꯔ ꯂꯣꯏꯔꯦ." ꯇꯣꯟꯅ "ꯏꯃꯥ, ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯁꯨ 3 ꯂꯥꯈ ꯃꯌꯥ ꯌꯥꯎꯔꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ." ꯑꯗꯨꯅꯤ ꯁꯦꯜꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯝꯅ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯩꯔꯁꯦ꯫ ꯍꯌꯦꯡ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒ ꯔꯣꯀꯤꯒꯁꯨ ꯂꯥꯛꯑꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯖꯦꯛꯀ ꯇꯣꯟꯒ ꯆꯪꯗꯅ ꯑꯃꯣꯠ ꯑꯀꯥꯏ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯉꯁꯤꯒꯤ ꯊꯣꯡ ꯊꯥꯛꯅꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯗꯨꯀꯥꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯕꯦꯝꯗꯤ ꯇꯣꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯦꯡꯕꯅꯤ ꯈꯜꯂꯒ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯣꯟꯕ ꯀꯌꯥꯒ ꯈꯪꯅꯕꯅꯤꯅ ꯃꯊꯪ ꯃꯊꯪ ꯐꯣꯟ ꯇꯧꯗꯨꯅ ꯈꯨꯠꯂꯥꯏ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯔꯣꯀꯤꯒ ꯃꯔꯨꯞ ꯖꯣꯟꯒ ꯂꯥꯛꯇꯨꯅ ꯇꯣꯟ ꯍꯣꯏꯒꯤ ꯀꯥꯏꯔꯕ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯛꯅ "ꯈꯔ ꯐꯖꯅ ꯁꯥꯕꯤꯔꯝꯂꯁꯦ, ꯑꯋꯥꯁꯨ ꯂꯩꯇꯕꯅꯤꯅ." ꯔꯣꯀꯤꯅ "ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯕꯗꯨ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯔꯣꯗꯅ, ꯍꯪꯕꯗ ꯌꯥꯗ꯭ꯔꯦ." "ꯍꯣꯏ, ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯣ, ꯑꯗꯨꯒ ꯅꯣꯡꯃ ꯂꯥꯛꯑꯣ꯫ ꯄꯣꯠ ꯆꯩꯗꯨ ꯅꯈꯣꯏꯅꯤ ꯂꯩꯔꯝꯃꯣ, ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯝꯃꯣ꯫ ꯄꯣꯠ ꯆꯩꯗꯨꯕꯨ ꯂꯩꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯁꯦꯝꯃꯒ ꯁꯥꯒꯠꯂꯒꯦ꯫ ꯃꯤꯁꯇ꯭ꯔꯤ 6-8 ꯀꯣꯛ ꯅꯦꯛꯑꯣ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯦꯛꯀꯅꯤꯗ꯫ ꯅꯪ ꯄꯩꯁꯥ ꯌꯥꯎꯔꯛꯄ꯭ꯔꯣ?" "ꯌꯥꯎꯔꯤ, ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ, ꯈꯔ ꯑꯝꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯔꯝꯒꯦꯅ." "ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝꯁꯦ ꯁꯦꯝꯒꯠꯅꯕ ꯄꯣꯠ ꯆꯩꯗꯨ ꯍꯥꯟꯅ ꯂꯩꯔꯝꯃꯣ꯫ ꯚꯥꯏꯖꯣꯟ, ꯀꯛꯆꯤꯡꯗ ꯇꯥꯔꯕꯣ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯏꯁꯇ ꯄꯨꯔꯤꯕꯣ?" ꯖꯣꯟꯅ "ꯑꯩ ꯏꯝꯐꯥꯜ ꯏꯁꯇ ꯄꯨꯔꯤ꯫ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯁꯔꯂꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤ." "ꯃꯥꯗꯤ ꯍꯧꯖꯤꯛ ꯁꯨꯇꯤ ꯂꯧꯔꯤꯗ." "ꯑꯃꯨꯛ ꯂꯥꯛꯑꯅꯤ." "ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯒ ꯀꯔꯤꯝꯇ ꯍꯥꯏꯔꯨꯅꯨ, ꯍꯪꯉꯛꯑꯗꯤ ꯈꯪꯗꯦ ꯍꯥꯏꯌꯣ." "ꯍꯣꯏ ꯚꯥꯏ." ꯔꯣꯀꯤꯅ "ꯚꯥꯏ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ, ꯃꯐꯝ ꯌꯥꯝꯕꯅꯤꯅ." ꯖꯣꯟꯅ ꯔꯣꯀꯤꯒ ꯖꯣꯟꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯖꯦꯛꯅ ꯌꯥꯝ ꯐꯖꯅ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕꯤꯔꯝꯃꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯋꯥꯠꯄ ꯃꯤꯗꯤ ꯅꯠꯇꯦ꯫ ꯍꯣꯏ, ꯖꯦꯀꯣꯕ ꯍꯣꯏꯗꯧꯅ ꯌꯥꯝꯅ ꯄꯥꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯖꯦꯛ ꯍꯣꯏꯁꯨ ꯀꯩꯁꯨ ꯅꯣꯞꯄ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯖꯦꯛꯅ ꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯁꯥꯒꯠꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯒꯤ ꯍꯞꯇꯥ, ꯊꯥ ꯃꯊꯪ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯛꯑꯦ ꯍꯥꯏꯕꯕꯨ ꯇꯣꯟꯕꯨꯗꯤ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯅ ꯃꯆꯥꯅꯨꯄꯥ ꯖꯦꯀꯣꯕꯇ "ꯁꯅꯥ, ꯖꯦꯀꯣꯕꯅ ꯄꯥꯕꯨꯡ, ꯅꯣꯏ ꯇꯥꯃꯣꯗꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯦ. ꯅꯪꯁꯨ ꯂꯣꯏꯁꯤꯟꯅꯕ ꯐꯤꯂꯝꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯗꯅ." "ꯍꯣꯏ ꯄꯥꯕꯨꯡ, ꯀꯨꯏꯃꯟꯈ꯭ꯔꯦ. ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗꯛꯁꯟꯅꯁꯨ ꯁꯣꯏꯗꯅ ꯁꯥꯎꯅꯔꯅꯤ. ꯑꯩ ꯗꯦꯠ 7ꯗꯒꯤ ꯆꯠꯈ꯭ꯔꯒꯦ." ꯆꯠꯂꯣ. ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯆꯥꯇꯣꯟ ꯍꯣꯏꯗ ꯆꯠꯂꯨꯒꯦ. ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯕ ꯇꯥꯔꯦ." "ꯍꯣꯏ ꯄꯥꯕꯨꯡ." ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯊꯃꯣꯏꯗ ꯌꯦꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯟꯅ ꯖꯦꯀꯣꯕꯄꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯈꯤꯕ ꯀꯧꯕꯅꯤꯅ ꯈꯨꯗꯛꯇ ꯍꯦꯛꯇ ꯀꯥꯎ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯌꯨꯝ ꯀꯩ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯤꯟꯕꯒ ꯖꯦꯀꯣꯕꯄꯨ ꯀꯥꯎꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯃꯤ ꯄꯣꯡ ꯑꯆꯤꯛꯄ ꯃꯇꯝꯗꯗꯤ ꯇꯨꯃꯤꯟ ꯀꯞꯆꯔꯝꯃꯤ꯫
Ton hoida leirabashu Jackna thazada unnabagi wafamdi palamdi thajasu laktuna Ton hoigi matengbudi pangbirami ngihak leiraga Rasu bodyguard kharaga loinana Ton hoida laami mahak lakpa ubada Jackna Babu Rasna ichasu leiramidana Oh Babu yumse senbu chalpa loidri faudi leiragena Oh fare fare Mehemchasu tarduna thurai Yambong lengsinbiro Rasna Yare mapansida adum phamage hanjik langboina Ay Yambong Bema pabung laiye cha hauna lo lau Ton su tarduna Ay ma Rasna Ichan Angang Michelle manungda nungainadaba warabu fana leirabasu Yambungi thamoidadi aigi maruk ranbibudi kauba leitri Oh Yambung Ichasingna waraunaba saunabasi ubada Mama ama oina aina them lauduna kyarak hairabasu yabiba kauba leitri Chalamdaidasu karimata hairamdri Masigidamak Yambungna ngakpigani Udumna ainu Yambungna dinoida warabu nungaitaba karimata leite Sanado date 7 dagi amuk chakrani loisindaba film sing adu loisilorna habani ahini laibisi athegi nate Jack law babung wa haige Jack su raski manakta phammi manungda fana warabu leirabasu mapan thongdadi uthoklamde Rasna makhatari Ohigi ichasanase Thoini deki kiyamonu yolupagi Krabudi lamhenbani Ngangnabu wabani Minagadi yamna nukshiramoi Ohidanabu ichawaribana nukshidaba ngamdabani Kramangau thiba fattabani hena nukshiyabado Babungda shutuklibani Jackna Babu Hojikti aisu thabakdale Jacobna thadabani Sel ma'am sitingamni Aisu asawbana magi memory se matekra loss ohenbani Asawba haibase karimata kanadabani Hojik aina adumna tawriba kaigina hangdoksu matekra loss oikrabanina upai karimata leitre Magna haidrabasu ai haijagi pabu Tun aiko enina bacha lekidabagi langla langjing khangnaba Babung hoigi hotel asida lakhibani Adubu babungdi icham chalamba asida Aiko ni su ikariduna babung hoigi mateng oina pangduna lakpani Wafam ase Jacobna soidina khanglamgani aduna oiramgani aigi thabak thadaliba ase Saunaba waraunaba nungainadaba loina kaukthokro Hojikti hanagumna imung amagumna leiminarsi Noi tamodasu Rojadasu Sanadasu loina harabani Sanana ichatonbu kaukhrabashu luhongbugi wafam adudi harau harau yaribani tawbutabu mayam bahana hongkigi khalibani Mehemchana Ihari Yambung Ibungoli tu mahing makai pana bohna biro Chehi sumsumyan singkradi farak tarani Oindak thapang khalakpa asida Mahaga shwana khangnaramba nupi macha ama hainaruge khalibani Jackna Babu Christina dura Rojana haibani Nangna sunong maharambado Oh Iyam phabani babu Ton chaputhura e Babu Rasna Ichani chatkibadagi babungdi matha shabane lorabani Noi sharo jasu wahabane lorabani Kuk nupa ani masu lore Nangsu laknaba tawardana Babung ai larageda Tona warukhiba nungaitiba adu Rasu loina khanglibani Kona machanupana matam phangduna amuk toraklabadi hanagumna loina hange khanjarami Ngasigi oinadi mahaksu makha tarudri tarurasu yaroi khanglammi Ngihak wari watai sanarga Rasu chatkri Somdana Roja Galiga manaraga Abengi khongulirami
ꯑꯕꯦꯝꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯕꯅꯤꯅ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯁꯤꯡꯗꯧ ꯁꯤꯡꯂꯕ ꯀꯣꯛ ꯋꯥꯡꯂꯕ ꯊꯧꯅꯥ ꯂꯩꯔꯕ ꯂꯤ ꯑꯃꯗꯤ ꯔꯣꯖꯔꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯃꯝꯗꯦ꯫ ꯐꯅ ꯂꯣꯠꯂꯕꯁꯨ ꯃꯇꯝꯅꯕꯨ ꯌꯧꯔꯛꯂꯗꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯤꯁꯨ ꯊꯕꯛ ꯆꯠꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯊꯤꯒꯠꯄ ꯌꯥꯎꯔꯕꯁꯨ ꯑꯕꯦꯝꯕꯨ ꯐꯥꯕꯗꯤ ꯔꯣꯖꯔꯅ ꯐꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯤꯅ ꯖꯣꯟꯕꯨ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕ ꯑꯗꯨꯗ ꯑꯕꯦꯝꯒ ꯈꯪꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯟꯅꯁꯨ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔꯅꯤ ꯈꯜꯂꯒ ꯌꯥꯔꯝꯃꯤ꯫ ꯅꯨꯄꯥꯗ ꯉꯥꯎꯕꯤ ꯑꯕꯦꯝꯗꯤ ꯖꯣꯟꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯑꯕꯦꯝ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ, "ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯁꯦ? ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ?" ꯖꯣꯟꯅ, "ꯅꯠꯇꯦ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ. ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯇꯥꯟꯅꯔꯛꯄ ꯍꯥꯏꯁꯦ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯩꯅꯤ." ꯑꯕꯦꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯀꯩ ꯄꯥꯝꯒꯦ?" "ꯁꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯥꯝꯃꯤ." "ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯀꯩꯒꯤ?" "ꯈꯪꯅꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯄꯨ ꯄꯥꯜꯂꯕꯣ?" "ꯅꯨꯄꯥ ꯍꯥꯏꯕꯆꯥꯁꯦ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ." "ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ. ꯅꯨꯄꯥ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕꯅꯤ." "ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗꯩꯅꯣ? ꯀꯩ ꯊꯕꯛ ꯇꯧꯔꯒꯦ?" "ꯑꯩ ꯃꯤꯡ ꯖꯣꯟ ꯀꯧꯏ. ꯃꯣꯏꯔꯥꯡꯗꯩꯅꯤ. ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅꯤ." ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯕꯦꯝ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯝꯕꯔꯗꯨ ꯏꯁꯤꯜꯂꯒ ꯁꯦꯞ ꯇꯧꯔꯝꯃꯤ꯫ "ꯌꯨꯝꯗꯤ?" "ꯅꯒꯃꯄꯥꯜ." "ꯑꯣꯍꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ." "ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ." ꯖꯣꯟ ꯍꯔꯥꯎ ꯍꯜꯂꯛꯏ꯫ ꯑꯕꯦꯝꯁꯨ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯣꯟꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯇꯨꯅ ꯂꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯖꯣꯕ ꯑꯗꯨꯒꯗꯤ ꯆꯥꯟꯅꯗꯕꯅꯤꯅ ꯑꯕꯦꯝ ꯀꯤꯗꯅꯦꯞ ꯇꯧꯕꯗꯤ ꯔꯣꯖꯔꯅ ꯇꯧꯗꯣꯏꯅꯤꯅ ꯂꯤꯅ ꯑꯃꯨꯛ ꯔꯣꯖꯔꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯔꯥꯖ ꯈꯪꯍꯜꯂꯝꯗꯦ꯫ ꯈꯪꯂꯕꯗꯤ ꯔꯥꯖꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯖꯦꯀꯣꯕꯀꯤ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯑꯅꯝꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯕꯦꯝꯕꯨ ꯐꯥꯕꯗ ꯌꯥꯅꯈꯤꯕꯅꯤ꯫ ꯖꯦꯀꯣꯕꯅꯗꯤ ꯃꯥ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯕꯦꯝꯕꯨ ꯐꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯆꯠꯈꯤꯗꯧꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ 3 days ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯖꯣꯟꯅ ꯑꯕꯦꯝꯗ ꯐꯣꯟ ꯇꯧꯔꯒ ꯅꯨꯡꯁꯤꯕ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ꯫ ꯖꯣꯟꯅ ꯑꯃꯨꯛ ꯖꯦꯛꯇ ꯐꯣꯟ ꯇꯧꯔꯛꯏ꯫ ꯖꯦꯛꯅ, "ꯚꯥꯏ." ꯖꯣꯟꯅ, "ꯑꯕꯦꯝ ꯈꯪꯕ꯭ꯔꯥ? ꯔꯥꯖ ꯍꯣꯇꯦꯜꯗ ꯀꯨꯛ ꯑꯣꯏꯔꯝꯕꯤꯗꯨꯔꯣ?" "ꯃꯥꯅꯤ." "ꯈꯪꯉꯤ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯄꯥꯝꯃꯤꯔꯣ?" "ꯆꯠꯂꯣꯍꯦ. ꯑꯗꯨ ꯅꯨꯄꯤꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ?" "ꯑꯗꯨꯕꯨ ꯂꯧꯔꯗꯤ ꯏꯕꯣ ꯅꯪꯅ ꯌꯨꯝꯗ ꯃꯦꯂꯥ ꯁꯥꯔꯦ ꯈꯪꯖꯤꯜꯂꯣ." "ꯀꯥꯏꯗꯩ ꯂꯧꯕꯅꯣꯗ? ꯁꯔ ꯂꯤꯅ ꯈꯪꯅꯁꯜꯂꯨ. ꯑꯗꯨꯒ ꯀꯤꯗꯅꯦꯞ ꯇꯧꯅꯕ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯨꯝ ꯈꯪꯅꯔꯨꯕꯅꯦ." "ꯑꯣ ꯇꯥꯃꯣꯅ ꯍꯥꯏꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ. ꯅꯨꯄꯤꯗꯨ ꯍꯨꯔꯥꯟꯕꯤꯅꯤ. ꯃꯅꯥꯎ ꯖꯦꯀꯣꯕꯀꯤ ꯒ꯭ꯔꯤꯟ ꯁ꯭ꯇꯣꯟ ꯃꯥꯡꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ." "Day 3 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯌꯦ. ꯑꯩꯅ ꯄꯨꯊꯣꯔꯛꯄꯒꯤ ꯋꯥꯅꯤ. ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯣꯏꯅꯤ. ꯐꯥꯕꯗꯤ ꯅꯨꯄꯥ ꯑꯃ ꯔꯣꯖꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯐꯥꯅꯤ ꯍꯥꯏꯌꯦ." "ꯇꯧꯔꯣꯏ ꯅꯣꯏ ꯊꯣꯛꯄ." "ꯗꯁꯥ ꯑꯃꯨꯛ ꯇꯥꯗꯅ ꯑꯩꯕꯨ ꯊꯕꯛꯀ ꯇꯠꯂꯗꯤ." "ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯊꯕꯛ ꯇꯠꯂꯁꯨ ꯄꯥꯕꯨꯡꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯁꯨ ꯇꯣꯂꯣꯞ ꯑꯗꯨꯝ ꯆꯥꯎꯕꯅꯤ." "ꯃꯤꯅꯥꯏꯁꯤꯗꯤ." "ꯑꯩꯉꯣꯟꯗꯁꯨ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯏꯟꯚꯥꯏꯠ ꯄꯤꯔꯝꯕꯅꯤ. ꯑꯩꯅ ꯀꯩꯝꯇ ꯈꯨꯝꯈꯤꯗꯕꯅꯤ." "ꯅꯪ ꯊꯕꯛ ꯇꯠꯂꯦ ꯈꯪꯉꯗꯤ ꯃꯕꯣꯛꯅ ꯍꯥꯠꯄꯤꯔꯅꯤ." "ꯏꯃꯥꯗꯤ ꯍꯔꯥꯎꯗꯣꯏꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ." "ꯍꯥꯏꯔꯣꯏꯗ." "ꯐꯔꯦ ꯊꯝꯃꯒꯦ. ꯒꯨꯗ ꯅꯥꯏꯠ." "ꯒꯨꯗ ꯅꯥꯏꯠ. ꯍꯌꯦꯡ ꯑꯕꯦꯝ ꯎꯅꯧꯔꯣ. ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯎꯔꯣ." "ꯌꯥꯖꯔꯦ. ꯑꯗꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯤꯕꯕꯨ ꯁꯔꯅ ꯍꯥꯏꯕ ꯁꯔꯖꯔꯤ ꯇꯧꯕꯩꯅꯦ." "ꯃꯥꯅꯤ ꯁꯔꯖꯔꯤ ꯇꯧꯈ꯭ꯔꯕꯅꯤ. ꯍꯥꯟꯅꯒꯤ ꯈꯨꯊꯤꯗꯨꯗꯤ." ꯖꯣꯟꯅ, "ꯄꯦꯜꯂꯦꯕꯣ. ꯍꯩꯅꯗꯦꯍꯦ. ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨ ꯄꯥꯝꯖꯩ. ꯁꯔꯖꯔꯤ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯆꯥꯗꯤ ꯑꯊꯤꯕꯗꯣ ꯑꯗꯨꯝ ꯄꯣꯛꯂꯛꯀꯅꯤ." ꯖꯦꯛꯅ, "ꯑꯗꯨꯕꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯈꯩꯗ ꯌꯦꯡꯉꯨꯗꯅ." "ꯑꯗꯨꯅꯤ."
Ngayhak wari waday sanaraga thamnakri. Mathangi numitni John na abemda unanaba harami amadusu haraw-haraw yajari. John na wafamdu Lee da tamami. Lee na amok Roger hoy da paupiduna unafam adusu taklami. Ngihaki matung John na pung tara khari helakpa adayda abembu nagamapal kangjuri adaydaki pick up torami. Anidu haraw-haraw na long drive chatlami. Makoyna lakadoriba lambi aduda Roger hoysu ngaiduna lerami. Jacob masamakti yaurte mahaki bodyguard kharaga Roger ga lakpani. Hotel asida leriba bodyguard loina wafamdu khangami Ras khaktani khangdaba. Ngihaki matung John amadi abim lae makoy ani lakpo ubada Roger hoy loina chap manaba full marks upsilami aduga car adu thalami. Kulay thanggalaga Roger na ani makumtharo. John khangdaba sa sinaraga ay Indian Army ni noina pamisi karino. Roger na tumilayo natradi kapakani. John makudo thanggalami abem na kaygino ikhani farise. Oy nupise mochimenjalo aduga gari dhakalo. Da John na ay saisida di pukino mana kay laloge ay ngonda habiramo. Roger na apong nangdi adum lehoro nang isay huran bise puki batari. Adu haraga makoyna abembu faduna poraklami. Check tawgadaba mafamsingdasu Lee na atopa pulising harakpanina kanamtana check tawdakay yamlem na abembu hotel tamna porai. Masafang thalaga yerbet achubo amada hapchilaga makhagi Jacob ki room aduda pukhirami. Jacob de magi apartment da niyak potharambadaki tumthakri. Roger na phone tawrsu pairaktre. Roger amu Jacob ki manakda laami. Sodu mahanasu extra ma paibanina thongdo hanglaga changpada Jacob de yamna nungaina tumlaga lerami. Roger na Osh angawbagi machingdo amuk tawagdana. Bye tabro. Jacob uirum Oglo kino mingange. Jacob hakam wawa chalaga hoglai. Kino lo nangi thaina ki room duda chase. Kekulo pisana sara. Oh Jacob nokmi kailege nangi heng chalamdai ki give am pori yengulaw. Okay. Anidu haraw-haraw na makhagi aronba mafam aduda lakminari. Jacob ki room hek yobaga mahaki bodyguard singduga loinana. Surprise! Adu haraga abembu chair amada makut punsilaga fina kuptana thamlibadu idikna fido haidori. Jacob ngakna abemda mune yengjay. Fujini kiyada lerino. Roger na sangsilaga Jacob ki lukhongduda tharami. Oy osine abem haido fujaba gaina plastic surgery tawrubaini. Osinbadadi ayungni nangi greenstone huran bidni. Adu palakpadagi Jacob mamito laktulaga abemda muni yenglai. Aduga makutna matingthuri. Irik na baptarduna masada yepliba thawraba thang adu laktulaga Jacob ta pirami. Roger na abemda ising khara khikchilami. Abem mikap thuri. Jacob na machin polisi lakto. Eric na machin laktulami. Jacob na ay uhayam na ngangoy. Ay namutang haraktoy siya muna daw. Ngayon wakal kalo. Ay ki greenstone do lahibra yon krabra. Atopa platinum gold diamond sindudi huran jawayari. Karigumba ay ki greenstone do lahiri mapamaro. Yon kibatarabasu misat tawlo. Nang na uri pari tawraga usitaba tarbadi. 1, 2, 3, 4, 5, 6, 7, 8. Ay galo jaga tharga. Ay kay taramatay chamdana nang busarak sanagani. Siya na baluraga. Siya ba?
ꯁꯤꯁꯤꯅ ꯃꯇꯠ ꯃꯇꯠ ꯂꯦꯜꯂꯒ ꯐꯖꯅ ꯐꯨꯠꯂꯦꯗꯅ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯊꯣꯛꯀꯅꯤ ꯔꯣꯖꯔꯅ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯨ ꯋꯥ ꯋꯥ ꯅꯣꯛꯑꯝꯃꯤ ꯖꯦꯀꯣꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯏꯂꯦꯟ ꯐꯤꯂꯝꯗ ꯍꯦꯔꯣ ꯁꯥꯖꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯗ ꯑꯩ ꯍꯦꯔꯣꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯕꯦꯠꯀꯤ ꯀꯦꯔꯦꯛꯇꯔꯁꯤꯅꯤ ꯑꯩꯅ ꯑꯣꯏꯔꯤꯕꯁꯦ ꯍꯣꯏ ꯌꯦꯡꯕꯗ ꯑꯩꯒꯤ ꯁꯛꯁꯦ ꯂꯥꯟꯖꯗꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯃꯥꯜꯂꯝꯒꯅꯤ ꯅꯪꯁꯨ ꯌꯦꯡꯕꯗ ꯐꯖꯔꯦ ꯅꯪꯅ ꯊꯃꯣꯏ ꯈꯥꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯑꯈꯥꯕꯅꯤ ꯄꯥꯜꯂꯤꯁꯦ ꯈꯜꯂꯣ 10 ꯃꯤꯅꯠꯁꯀꯤ ꯃꯇꯝ ꯄꯤꯒꯦ